โอ้ยꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡꯁꯦ ꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯐꯔꯛ ꯇꯥꯗꯅꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯇꯤꯡ ꯃꯐꯝ ꯌꯧꯔꯒ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯍꯜꯂꯛꯀꯦ ꯌꯥꯝ ꯅꯛꯇ꯭ꯔꯒꯁꯨꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯇꯥꯊꯣꯛꯁꯤ ꯃꯌꯥꯝ ꯅꯣꯡꯃꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯈꯪꯕ ꯋꯥꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯈꯪꯂꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯃꯐꯝ ꯏꯁꯄꯣꯔꯠ ꯃꯐꯝ ꯌꯧꯁꯤꯜꯂꯦ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯀꯥꯁ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯨꯁꯥꯟ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯦꯝꯕꯤ ꯁꯨꯇꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯑꯃ ꯎꯅꯔꯛꯀꯦ ꯍꯧꯖꯤꯛ ꯁ꯭ꯇꯥꯔ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯦꯝꯕꯤꯒꯤ ꯁꯨꯇꯤꯡꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯤꯐꯤꯠ ꯒꯦꯡꯒꯤ ꯁꯨꯁꯥꯟ ꯗꯤꯐꯤꯠ ꯒꯦꯡꯒꯤ ꯔꯦꯞꯇ ꯇꯧꯁꯤꯔꯥ ꯇꯧꯔꯣꯅꯦ English guy. English guy. ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯄꯤꯔꯛꯏꯕ ꯃꯤꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯪ ꯌꯨꯇꯨꯕ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯡꯉꯣ ꯑꯩꯒꯤ YouTube ꯂꯩꯌꯦ. Video ꯇꯧꯔꯤꯕ꯭ꯔꯥ? ꯇꯧꯔꯤꯅꯤ Hello. ꯋꯥꯎ ꯂꯩꯔꯦ ꯍꯦꯔꯣ ꯅꯦꯛꯁ ꯑꯞꯀꯃꯤꯡꯒꯤ ꯍꯦꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯇꯨ ꯂꯩꯔꯦ ꯁꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯕꯁꯤꯕꯨ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯤ ꯈꯥꯏꯔꯣ ꯁꯨꯝ ꯈꯥꯏꯔꯣ. ꯌꯣꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯁꯤ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅ ꯃꯥꯟꯅꯔꯨꯗ ꯈꯜꯂꯨꯗꯕ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ. ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯊꯣꯏ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯕꯣꯗꯤ ꯐꯖꯕ ꯇꯥꯏꯒꯔ ꯁ꯭ꯔꯣꯐꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯇꯥꯔꯦ. Tiger Shroff from Miso. Nice try, but don't try again. ꯑꯗꯣ ꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯖꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯕꯣꯅꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯔꯣ ꯀꯨꯝꯍꯟꯒꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟ ꯃꯌꯥꯝ ꯂꯧꯊꯣꯛꯈ꯭ꯔꯦ. ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯝꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯝꯊꯥꯛꯇꯤ ꯈꯥꯝꯕ ꯉꯝꯂꯣꯏ. I can tolerate. ꯑꯗꯨꯒ ꯑꯩ ꯍꯦꯔꯣꯁꯨ ꯀꯨꯝꯍꯟꯗ꯭ꯔꯦ. ꯂꯣꯏꯔꯕ ꯍꯧꯗꯝꯖꯔꯤꯕ ꯁꯨꯁꯥꯟ ꯈꯣꯏꯅꯩꯖꯝ Action! ꯌꯦꯡꯉꯦ ꯆꯠꯂꯣ. ꯅꯃꯣ. ꯌꯦꯡꯕꯗ ꯌꯥꯎꯗꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯐꯔꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯐꯔꯦ ꯌꯧꯔꯣ ꯄꯥꯎ ꯄꯤꯔꯛꯑꯣ. ꯃꯊꯪ ꯒ꯭ꯔꯨꯞꯀꯤ न्यू मॉडल
My new ไอ้ไม่นี่ก็เอาอย่าเด็ด dialogue เอาไว้วันนี้ itu apa pun udah ya deh มอบเลยไม่ทันด้วยดีกว่าลอง Sige, syuting sih kayak nungai. Ada kepanggil lu, kok di pasar kau? Sige syuting ini semua yang mau nonton twbiyu ba adum nungai bây giờ chỉ qua đây học sinh mà không làm cày nó ra nghe Yang tầm chỉ học xe lệ không chứ để không nên bao giờ xem xa đây có đi đeo đây Bye bye. hello guys đeo đây Video gì mà tăng thì đã được xin ra cái. Thank you guys all of you. Mà tung đông phải dân namage.